सेंटर की टीम ngasi oina imphal da thunglarga nei covid-19 laichat nemthaba ngamdabagi phibam da leiriba asi yengsinbaga loinana laichat asi thengnabada state health department ki mateng pangnabagi damak imphal da lakadoriba multidisciplinary central team ngasi numit jungba matungda imphal da thunglarga nei pau se asina phangba pauna hai central team asibu lusinggadoriba regional office for health and family welfare ge senior regional director Dr. L Asanandi Imphal da laidabani loinana team member ani NCDC gi deputy director Dr. Rameswar amadi consultant microbiologist amadi nodal officer Dr. Simta Singaldi ngasi numit jungba matung pung amaga minute nifuga manga taba matamda Imphal da thunglagani haire team masine hek thunglabaga nungthil pung mari taba matamda State Health Department ki makok thongbo official sing amadi state nodal officer sing yauna apunba mifam ama pangthoktuna state asida hojik oiriba covid-19 gi phibam review tawgani haide curfew thugaiba kunithoi lupa lising yankhai thihan khrei haukiba July 13 da khurai haikru makhongda curfew thugaiba amadi police tanung tharakibagi thogdok aduga mari leinana police custody da lerakiba mayoi kunipan gi manungda kunithoi ngase chief judicial magistrate Imphal East na security amamam galoina PR bond lupa lising yankhai thihalaga bail pi khrei lemhoriba accused sing aduna tha asigi taraga mapan phauba judicial custody remand pi kre haide hairiba accused ku nipan asina Imphal East district ki manung chana leiba khurai haikru makhongda Manipur lengak na covid-19 sandokpa thingnaba state asida thamleba curfew haukiba July 13 da thugaina ba hona bada natana police tanung thajilakpadage police personnel khara asokapan nangki amade police ki gari kharana akaya toi thokibane thogdok aduga mari leinana makhoibu police na fagatuna court ta puthoklaba matungda ngasi phawbo police custody da leirakhibane Assam Mizoram ngamkhai gi wathok loisinba yana khrei Assam amadi Mizoram gi ngamkhai da khundari ba phurup singi marakta lamgi wahogdagi thokiba khut thoknabagi thogdok adu amukhana thoktana ba amade mahusagum ingna sikna lainaba Ministry of Home Affairs na laurakpa khongthang da state ani gi laingakna taramna okpaga loinana yanaba purakre haide Pawasina hai July 13 Mizoram amadi Assam gi thokiba thogdok adu da leikidraba singi mafamda state ani gi laingang na awaba phongdokre amadi asokapan nangkiba singsu atuba matamda phagalakpa oirasanu haina yai phathojal pi khrei state ani gi laingak na kanglup masel gi irang thokiba ngamkhai gi saruk sing aduda state ka mari lainaba forcing thajin nadanaba amadi madugi mahutta central force oina ngaknanaba yanakhe state ani gi wathok lairiba ngamkhai da lairiba Assam gi Karigans Hailakandi amadi Kasar district amasung Mizoram gi Mamit amadi Kolasit district ngak senbada state ki oiba forest amadi police forcing sisinada bahaina su state ani gi marakta yanakhe loinana state ani gi marakta nungsi chanana mahusagum ing chikna leminana bagi damak Assam gi border protection and development minister amadi border protection and development ki commissioner amadi secretary amasung Mizoram gi Home Minister amadi Secretary Home gi marakta khuyeksu pinakre haina pawasina makhata na haide Minister Biswajit na MGNREGA scheme gi thabak haunaba review meeting pangthokre RD and PR Minister TX Biswajit na ngarang News Secretary ta leiba mahaki office chamber dagi video conferencing gi kuthangda MGNREGA scheme asigi thabak haunaba gi matangda review meeting ama pangthokre mefam aduda Minister Biswajit na haikibada hauzik leiba COVID-19 pandemic asina miyam da awaba kaya mayok nari adumakpu MGNREGA asi mapung phana pangthoklabadi makhoida karigumba mateng kharadi piba ngamgane center na scheme asigi share oina aroiba installment oina lupa karor chamri ga marfu manga lak yankhai lising humbudra manga release tawrakhiba amasung 2021 ge liability sing pithokina ba state share lupa karor yankhai humdoi lak maudra ga mari lising yankhai humdoi gi manungda Finance Department na sanction tawkiba lupa karor chama humpu manga lak yankhai lising humudra manga gi senpham adu mari leinariba DPC sing amasung atai official sing na matam sana amadi niyam chumna sizinana basu khangan khi minister na makata na haikibada chatliba chahi 2021-22 gi oina main days 49 su central ministry na ayaba pirakre hairaduna DPC sing da hairiba main days sing adu September gi aroiba phawboda thabak oina pangthokna basu khangan khi karigumba hairiba sing adu thabak oina pangthokpa tarabadi chahi asigi October thada pangthoknaba yana leiriba labor budget review meeting da ahenba main day sing demand tawba yai MGNREGA gi makhada paikhat kadaba
एक्टिविटीसिंग असे होम डिपार्टमेंट ना अयाबा पीरिबा एक्टिविटीसिंग अदुगी मनुंगदा याउरिबनी हाइखि कॉन्फ्रेंस अदुदा डिस्ट्रिक्ट एडमिनिस्ट्रेशन सिंगनसु मखोइना मायोकनरिबा इशू कयागी मतंगदा थमखे मिनिस्टर बिश्वजित मखा तानसु कोविड-19 पेंडेमिक असे अइखोइना मपुंग फाना थेंगनबा ngamnabagidamak प्राइम मिनिस्टर अमसुंग चीफ मिनिस्टर गी लिचिंग मखादा लेमना पीदिबा कोविड वैक्सीन गी खुदोंग चाबसिंग असे वैक्सीन कापा यारबा मियोय खुदिंगमकना लौबियु हाइना अपील तौखे मिफम अदुदा एडिशनल चीफ सेक्रेटरी RDN PR MH खान डिप्टी कमिश्नर सिंह DPC सिंह MG NREGS डिप्टी सेक्रेटरी RDN PR लाल रोबुल फिमाते अमदी अतई मियोय कयासु सरुक याखी हाइखे लुपा लिसिंग कुंथ्रामाथोय चनिपान यांखै फाइन ओइना खोंगोटख्रे कोविड-19 पेंडेमिक असी लाक्सिननबा हौजिक स्टेट सरकार अमसुंग स्टेट डिजास्टर मैनेजमेंट अथॉरिटी ना थमलिबा थिंगमसिंग असिबु थुगाइरगा लाखिबा मियोय मौद्रागा मरी डिटेन तौदुना मखोइदगी फाइन ओइना लुपा लिसिंग कुंथ्रामाथोय चनिपान यांखै खोंगोटख्रे लोइनना मतुंग तौदनबा वार्निंग पीरगा थादोख्रे हाइदे पुलिस की पाउना हाइरिबना अथिंगबा अमसुंग गाइडलाइनसिंग असिबु थुगारिबसिंगी मथक्ता नेशनल डिजास्टर मैनेजमेंट एक्ट 2005 अमसुंग अतई मरी लेनबा लॉसिंगी मखादा अकनबा एक्शन लौगने हौजिक फाउबदा पुलिस डिपार्टमेंट ना गाइडलाइन अमसुंग अथिंगबा थुगाइबा मियोय लाख अमगा लिसिंग यांखै मरी चात्रेट कुंथ्रागा मरी फगतुना मखोइदगी पुन्ना लुपा करोड़ अनिगा लाख यांखै हुमदोय लिसिंग मरफु मंगा चात्रेट का मौद्रा फाइन ओइना खोमगतख्रे हाइदे तुरेलदा ताखिबा अंगांग नुमित हुमनी सुबदा फंगले मयांग इम्फाल बेंगोल की तुरेलदा चलिबा था असिगी अनिदा तासिनखिदुना थीबा खंगदना लेरखिबा अंगांग अदु ngarang ayuk pung 10 rom chatpada asi bhakchang oina phangkhre moinam abuzar apokpa ayas udin turel mapanda mamanaba singa sanabadagi soiduna turel da tasinkhibane mahak phangnaba NDRF SDRF mayang imphal police ki team na haukiba numit kayani asi thiduna lakhibane angang adu phangnaba honabada achauba mateng pangkhiba singbu Bengal Youth Development Association amasung imung manunggi miyoi singna thagatpa phongdokre miyoi taruk jelda कोविड-19 लाइचन मरम ओइदुना स्टेट असिदा थंबा कर्फ्यू थुगाइबा अमसुंग मथौ तौरिबा पुलिस पर्सनल सिंगदा नुंगना थाजिनबा अमसुंग पुलिस की गाड़ी सिंग अमांगता थोगनबगी मरालदा पुलिसना फाखिबा मियोय कुनिपान की मनुंगदा मियोय तरु ngasi चीफ जुडिशियल मैजिस्ट्रेट इम्फाल ईस्टना जेलदा थाजिनख्रे अदुगा लेमहौरिबा मियोय कुनिथोइना बेल पीख्रे गाड़ी हुरानबा अमा हुरानबा गाड़ी का कोनना फारे थौबाल डिस्ट्रिक्ट की मनुंग चनबा लिलोंग तुरेल अहन बी दामदा लिलोंग पुलिस स्टेशन की कांगुना गाड़ी हुरान बनी हाइबा नहा अमा पोट का कोना न फारे पुलिस न हाई लिलोंग तुरेल अहन भी दामदा कर्फ्यू इन्फोर्समेंट की मथौ तौबा लिलोंग पुलिस स्टेशन के ASI MD गियासुद्दीन नलुचिंगबा कांगुना ngarang nungthil pung 5 rom tabada registration number thadaba Honda Activa scooter amaga konana naha adu phagat pangam khibane miyoi du hiyang thang tarahi chingya dage MD Ayub Khan chahi kunganipan apokpa MB Abdul Jalil Kauba amane Ayub Khan Activa adu tonglaga lakbada mathau tawriba police kanguna khamlaga masak masa khangdokpa amadi thihumbagi thabak chathakhe mahakna tonglagliba gari aduga mari lenaba che chang amata puthokpa ngamkhide amadi July 18 gi ayukta hata golapati dagi Activa adu huralakpani haina Ayub Khan na phongdorokpadagi haunabi matungina phajanbane Lelong police station da FIR ama laukhatuna makhata na thijinbagi thabak chathari haide MLA Joy Kishan na miyam da sengdokadabane thangmaiban kendra gi MLA KH Joy Kishan na BJP dagi Congress party da karamna yaurkhiba amadi covid laichat thengnana ba MLA local area development fund dagi kaithokhiba senpham kadai da sizinaki aibadu kendra gi miyam da sengdorokna ba BJP thangmaiban mandal na demand tawre BJP thangmaiban mandal gi office na paumi singa unabada mandal asigi vice president Moirangthem Mega Chandra na hai कोविड थेंगनबा MLA लोकल एरिया डेवलपमेंट फंडगी काइथोकिबा सेनफमगा केंद्र असिदा तौथोरकपा थबक चानादे केंद्र असिगी मनुंगदा लैरिबा कोविड सेंटर सिंगदा चाना थंगनबा पोलम सिंग यंथोकपदा आइगी मीगी अचान मिरान नाइना पीबगी ममी चाउना ताई कोविड लाइना असि लाइरबा इना खुनबा अचौ मचा खाइबा नते चाना थंगनबा पोलम सिंग पीबदा कोविड सेंटर सिंगदा चांग अमदा चाकथुंग मानना पिहननिंगे काइथोकलिबा सेनफमसु MLA गी पॉकेट मनी नते लेवा की दमक केंद्र की दमक खलगा गवर्नमेंट ना कोविड थेंगना पा काइथोरक सेनफम नि हाइनसु M मेगा चंद्र ना फोंगदोखे पब्लिक डिस्ट्रीब्यूशन सिस्टम PDS की चेंग असे कोविड लाइचत की यंगलग प्राइम मिनिस्टर नरेंद्र मोदी ना चही असी की नवंबर था फाउबा लेम ना मियाम दा फंगलगनी हाइना लाउथोखरबने
थांगमैबन की ओइना हौकिबा जुलाई थागी चेंग मियामदा फंगनखिदे चलिबा था अगस्त हौगलकपदा चेंग येनखिबसिना जुलाई गिरा अगस्त थागिरा हाइबदु मियामदा चममनबा पोखलै चममनबा असि तुंगदा थोक्तनबा था खुदिंगी चांग नाइना फंगनबसु महाकना फोंदोखि असिगुम्बा थौदोक कया असिना लैबाकी लुरबा तानफम असिदा पॉलिटिक्स तौरिबसिंगबु मियामना हंथना येंगबा असिदगी कोहननबा मरी लेनबा चे चांग पुथोक्तुना केंद्रगी मियामदा असेंगबदु खंगनबियु KH जोय किशन तृणमूल कांग्रेस तगी अहानबा कारकपनी मदुगी तुंगदा BJP दा यावरगा कांग्रेस ता अमुक चंगलक्तुना MLA ओइबने BJP दगी कांग्रेस ता मतौ करमना चंगलक्पनो करी कंडीशन दा यानाबदगी चंगलक्पनो हाइबदु मियामदा खंगनगदबने पार्टी होंदोक होंजनगी वाखलदा पुकनिंग लुपखिबदगी केंद्र असिदा कोविड की लाइचत थेंगनबदा पुकनिंग चंगबा वाटली पुक्सेल सेंगना थबक तौबियु हाइनसु M मेगा चंद्रना फोंदोखि कोविड की अथिंगबा अमसुंग स्क्रीन की ममांगदा यामना लैबना आंगांगसिंगदा मायोपिया हेंगटहल्ले स्टडी कोविड-19 के लॉकडाउन मरम ओइदुना आंगांगसिंग मापानदा थोकलगा सानबा फंगदबा अमसुंग मोबाइल टेलीविजन की ममांगदा तोइना लैबा मरमना अनकपा उबा फंगदबा नत्रगा मायोपिया लैना नारकपगी थौदोक यामना हेंगटले हाइना अनौबा स्टडी अमदा फोंदोखरे मसिगी अनाबा सिना मिट की सेप कायहल्ले अमसुंग मदुना मरम ओइदुना रेटिनादा मंगाल चुमना ताद्रे आंगांगसिंगदा मायोपिया तौबसी यामना मरुओइना लौफम थोई मरमदे मसिना तुंगदा अमुक फबा ngamloidaba मिट तांगबा नत्रगा मिट सोकपा थौदोक थोगली हाइना हांगकांग की चाइनीज यूनिवर्सिटी की रिसर्चर सिंगना हाइखि कोविड-19 लाइचत मनुंगसिदा पुंसी महिंगदा अहोंगबा लाकबा कयासिना आंगांगसिंगी मिटता कदाई फौबा अकाइबा पि हाइबदु खंगदोकनबगीदमक रिसर्चर सिंगना आंगांग लिसिंग अमगा चात्रेट मौद्रागा हुंदोइदा स्टडी तौखि स्टडी अदुदा कोविड-19 ग्रुपता इंग 2020 गी जनवरी दगे अगस्त फाउबदा अंगांग मंगागी मनुंगदा अमा चादा 13.5 दे मायोपिया तौरखे चही अहुमगी मतमदा कोविड-19 लाइचत थोक्त्रिंगै ममांगदना अंगांग अहुमगी मनुंगदा अमा मायोपिया नाखे मसिगी चही अहुमगी मतमदा लाकबा अनाबासिना चादा 38 नि हाइदे कोविड-19 लाइचत मनुंगी अंगांग ग्रुपता मायोपियागी केस यामना वांगबासिना यामना नुंगनांगबा पोखल्ले कोविड-19 ग्रुप असिदा चही 3 सुरबा अंगांगसिंगी मरक्ता चही अमा स्टडी तौदुना येंगबदा मायोपिया नारकपगी केस असे मथंग सिना चादा 19 कुनगतरेट अमसुंग 13 ओइखि मसी कोविड-19 लाइचत थोक्त्रिंगै ममांगदना मथंग सिना चादा 13 अमदे 15 ओइखि हाइना स्टडी अदुदा हाइखि कोविड-19 ग्रुप ता याउबा अंगांगसिंगदा मायोपियागी केस हेंगलकलिबा से अंगांगसिंग मपानदा थोक्लगा सानबगी चांगसिंग नोंगमदा चांगचत पुंग अमगा मिनिट 15 ओइरमबदगी मिनिट 23 दा हंथरखिबा अदुगा अमरोमदा स्क्रीन की ममांगदा लैबगी चांगसिंगना नोंगमदा पुंग 2 मिनिट 50 ओइरमबदगी पुंग 8 लोम ओइरखरबा मतुंगदने रिसर्चर सिंगना मसिगी स्टडी असी ऑब्जर्वेशन की मांगदा सथबदे मरम अदुना चपचाबा हाइबदी यादे हाइना फोंदोखि महौसागी फ्लू वैक्सीन कोविड-19 गे अरुबा फिबम कयादगी ngaktokpa yai chahi khudingi kaplaba mahausaगी फ्लू वैक्सीन कोविड-19 पेशेंट सिंगदा स्ट्रोक सेप्सिस ई फमजिनबा अमसुंग अतै अरुबा अनाबा कया लाकपा याबदगी ngaktokpa ngamba yai haina हिरमसिगी मतंगदा सथबा स्टडी सिंगे मरक्ता ख्वाइदगी अचौबा स्टडी अमना फोंदोखरे फ्लू वैक्सीन कापथोकिबा मीसिंग कोविड-19 नारकपा तारबसु इमरजेंसी डिपार्टमेंट अमसुंग ICU दा यौबा याबा फिबमदगे यामना हंथै हाइना US के यूनिवर्सिटी ऑफ मायामी मिलर स्कूल ऑफ मेडिसिन के रिसर्चर सिंगना हाइखि फ्लू वैक्सीन के कानाबा मतंगदा सथकिबा स्टडी अदु हौकिबा तांग अहुमदा जर्नल प्लस 1 दा फोंखिबने मसिगी स्टडी असिदा US यूनाइटेड किंगडम जर्मनी इटाली इजराइल अमसुंग सिंगापुर याउना लैबा कयागी पेशेंट रेकॉर्ड सिंग यंगसनखे पृथ्वी की मी खजिखक्तम कोविड वैक्सीन काप मरमना फ्लू वैक्सीन असिनसु मतेंग ओइगदरा हाइना साइंटिस्ट सिंगना थाजरे सस्पेंड तौख्रबा तृणमूल MP ना राज्य सभा चंगना भोनबदा मिंगसेल की थोंग थुगाइख्रे सस्पेंड तौख्रबा तृणमूल कांग्रेस MP सिंगी मनुंगदगे अर्पिता घोषना पार्लियामेंट के अपर हाउस अदुदा नमदुना चंगना भोनबा ओइना महाके मोबाइल फोन अदुना राज्य सभा के उगी थोंग अमगे मिंगसेल दा थोंबदा ngarang gimsa kaisa numita पार्लियामेंट सिक्योरिटी सर्विसेस PSS ऑफिसर अमा खरा असोक अपन थोख्रे हाउस अदु नुंगथिल पुंग 3:15 दा एजोर्न तौखिबगी मतुंग सस्पेंड तौख्रबा तृणमूल MP 3 राज्य सभा चैम्बर दा नमदुना चंगना भोनरकपदा थोकदोक अदु थोखिबने राज्य सभा सेक्रेटरिएट के पार्लियामेंट सिक्योरिटी सर्विस ना थोकपा स्टेटमेंट अमगी मतुंगिना युमसा कैसा नुमिता सस्पेंड तौखिबा तृणमूल कांग्रेस की MP 3 अदुदे बोलासेन MD नादिमुल हेक
Abir Ranjan, Biswas Santa Chetri, Arpita Ghosh amasung Sousam Nurni, House adugi manungda, Sangbadagi makoy thing security personnel na, Koisiliba Raja Sabha Chamber adugi mapanda, Lepladuna, Makoina government ki mayokta makata na Kolauk Sing Lauke, Chamber adugi manungda, Sangbadagi, Makoibu PSS official sing na Thingna Bohona Bada, member sing aduga Muknaki, Namdu na Changna Bohona Rakbada, honorable member Arpita Ghosh na, Haki mobile phone aduna thomduna Raja Sabagi inner lobby ahum suba gate ke ugi thongi mingsel kai ki amasung assistant section officer Sander Kalada asok apan thoke madugi matung khudakta assistant section officer adu mathau taba layeng gidamak central hall adugi manung da lairiba first aid post aduda pusin ki haina statement aduna haike Pegasus ki wathok media reporting achumbo irabadi center gi achauba mara lairei SC Laingak asigi media singna laingak asina Pegasus software sisinaduna maming lairaba miyoy kayagi mathakta yengsille haina piriba report sing adu chumlabadi center na achauba maralama langsilibani haina ngasi Supreme Court of India na observation pikre haide paw asina hairiba Supreme Court ki wafam asi Pegasus software ga mari lainana tharakpa petition kharagi hearing chatharba matungda court asigi Chief Justice of India NV Ramana amadi Justice Surya Kantagi bench na lauthokibani amadi bench asina petitioner singda laingakna software asigi matengna miyoy kayagi thabak thoram singda yengsile haibagi thajaba lairabadi crime case file tawdriba karigino haina su hangkhe court asina petitioner singi mathakta makhoina tharakliba petition sing adu ayambana laibak asigi wangmada phongba international media report singda yumpham oiba maramna court asina mari lainaba singda wafam asida inquiry taw haibagi yathang pinanaba matik chaba khudam puthokpa ngamgadra Loinana wathok asi haukiba kumja 2019 dagi thokpagi media report lairabasu hauzik khaktada wakatliba karigino haina hangkhe tongan ba petition sing adugi petitioner singi maike dagi kumja 2019 da Pegasus ki wathok asi laiba tarabasu matam adudadi software asigi matengna yengsinba miyoy sing adugi mari makhong khangba ngamkhide international gi thakta laiba forensic agency amagi inquiry na handakta khangba ngamkhibane wathok asi kumja 2019 gi parliament session dasu puthokibane adubu IT Minister ki maikitagi wafam adugi praman laite haina phongdokhiba laikhrabane Pegasus hairiba software adu puthokliba Israel gi NSO company gi maikitagi de hairiba software asi central agency singna laibak amagi ngak sel gi damakta terrorist singi thabak thoram sing yengsinaba sabani haide laibak asida de journalist academician activist amadi opposition leader sing asi terrorist oina khanbagi mawongda yengsinduna laide hairiba sigi matangda center gi paukhum Pifam thoi haina petition sing adugi mahut siliba advocate Kapil Siwal na phongdoki haina pawasi na haire Madhya Pradesh ki home minister isau na soklaba khungang dagi helicopter na rescue tawkhre ising isau na soklaba Madhya Pradesh ki khungang amada yangsin ba chatpada thoglakpa yadaduna state asigi home minister Narottam Mishra yumsa kaisa numita Indian Air Force IAF ki helicopter amana rescue tawkhre hauki balaipak pokpa numita nong kana chubadagi ising ichau thoklaba Datia district ki Phibam home minister na yengsin bachat kibane agency ki paw matungina minister Mishra na ichau nanglaba Kotra khungang ki phibam yengsin bada tongkiba state disaster response force NDRF ki hi adu mafam dudagi miyoy sing hondokna bahona ringaida khanghaudana tektharakpa u amana nansilakpadagi bera tawrakhe haukiba nongmanini da nong leptana chubadagi Madhya Pradesh ki mafam kayada sathiba mawongda ising ichau thokhe official singi matungina state asigi khungang lising amaga chani yangkhai hena ichau thokhe hauzik phawbada disaster management ki official sing na miyoy lising taruk hena hondokrabasu state asigi tongan ba mafam sing da miyoy lising ani hena ising na question khiduna panduna laire Indian Army SDRF Border Security Force BSF amasung National Disaster Response NDRF na lusing duna mafam kayada rescue amasung relief operation sing chathari Madhya Pradesh ki Home Minister Narottam Mishra yumsa kaisagi numidang da Datia district ki ising thumlaba Kotra village yengsin ki government official amagi matungina isau na soklaba lamdam aduda micham khara yum amagi yum thaktagi hondokpa yadana panduna laire haiba paw minister asina phangkhe adum oinamak mafamdu yawgadorba hi adu khanghaudana u pambi amana nanbadagi bera tawduna chenba lepkhe khudong thiba phiba mayok naraklaba Misrana government official singda message thaduna mateng pangna bahaikhe IAF ki helicopter ama mafamduda paisin ki amasung minister duga loinana miyoy mapal rescue tawkhe aroibada tabiriba pumnamakpu thagatjari